ओजा धीरेन नौथुबंबु असिगी महाकी टॉपिक असम द चोइजाइना न तारिबा मणिपुरी सिंगी सोशियो इकोनॉमिक पॉलिटिक्स की फिबम सिदा नहारोल सिंगी थौदाम हाइरबा टॉपिक असिदा ये ओजा नौथुबम धीरेन ना असिगी प्रोग्राम सिदा पॉइंटेड स्पीकर मोइना थंबिगनी Young Manipuri Council of Assam YMCA Gichayama Surapagi Kasiki Thorumasida Thorumasibu Nungsibiduna Sung Sanbiduna Langba Unamupu Ikakunabu Chari YMCA C Kerni Mumanda Akona Ukiba Thorum Sing Sida Aina Ahamada Sahimarum Haitare YMCA is a dark with the full form of Kalamde. And a Kalamana Young Men's Christian Association and global level the youth development key. Tabakana Shubama, which is the gate 20-30 years Manda and Tajaki Valley. Amasule YMA Young Mizo Association and the call. The association and Maxiki aims and objectives when the YMCA Young Men's Christian Association ki magi youth development ni magi motto da chudum hai development of body, mind and spirit of the youth and ko ado Young Mizo Association ki su admane dum ta youth ki ni ado sigi chahi ma phara ba koi organization YMCA Young Men's kind of Manipuri Council of Assam sigi su ai koi ki activities ni burak pada aina koi ki motto natraga I aims and objective Kandrasu activities na kan mangami I say Kadogi Toribano, Karidamuta, Susan Simopano Habido. Mashiki Damuta, Sautokse, Tunga Salam Malay, Association Sina, Sigi, Sentinel Swina, Karida Shuki, the highly meaning of Lena Tabuk and Satam Jerry. I say, when the baby about to Pigasi Assam the Trizana Taliba, Manipuri Singi. Socio-eco politics की फिल्म सीधा नाहरों सिंगे थोड़ांग है बिस्नी को ऐसे कि टॉपिक आये हमने चाववा टॉपिक नहीं कैप्सूल होना मैं हमने कितन शेयर तो बिना से socio-eco politics है बताम हम से ऐसे क्या कितन तास तो जरूर है जगह बस वो पाने चच्चा रोए कोई मनुष्य दल है वाकुन उबंग तनी को द एक मियंग द एक पर्सपेक्टिव तक उसे वो तो क्या शेयर तो जगह मैं हमने सो मागी मागी वो मियंग ले रहा मनी द इसी क्या रोलते economics sama sunate keno sunate but samas da leiru bunina manim da leira ba samas gi misaka mo oina enu ujabdo kha share to jage akhoi gi hojik leiri ba Assam sida chojana ta ba hare gadi marwena Barak Valley Brahmachar Valley adi sida Barak Valley da akhoi gi Manipuri sing che mete sing che jamna tai report amage matung na akhoi gi Barak Valley da su Karimasta kun taramathoi haila kanida kun manga aduga khoi kasada na 126 cham kun taru khung lei haina report na hai asige matung na khona jengragadi kasagi one specific one na hajabada kasada lei riba khung si 2021 ge census matung na 998 khung lei da khoi gi lei se 126 au the percentage ki matung na rapli jengragadi ai khoi se khoi gi khung si gi Magi general ga jam likba kind of percentage ta paise koi but suppose 998 is 1000 dani 1000 dagi 126 either 12% kumba akoise leire but in terms of population howji 2025 ta akoi kasar sida 20 lakhs population leire chara by estimated guess ta with the call asiga koi leram du population si 1 lakh hairase surya da ko 1 lakh surya 125. Asi charapar report amagi mutune very stable jai, but off record hai jise ko. Asi leiriba 20 lakhs ki manungda akhoi gi leiriba population sina yengragadi akhoi gi 126 na 12% oikhraga population na sam 5% kumba oiragba. Lede akhoi gi na jengbada kamu statement amaga tam hai akhoi gi leiriba lam se exercise ning se akhoi leiriba lam sida aikoina position de kya lai bege haibu general gadi kasada lai se 42% se arable land plain land ne the rest se forest land of the 42% ki lam sida aikoi gi 12% village lai ragadi aikoina leisure lam si jamna lai man khanji masigi lam masini
ऐसी इकोनॉमिक्स के हौजिक सोशियो इकोनॉमी पॉलिटिक्स से चाइथोकनरगा नैनब यादे मरी लेदे समाज की मागी सोसाइटी मियोइसिंग कैरेक्टर मागी एजुकेशन माना चलिब मनु इंटेलेक्चुअल मखोई लमजिंग मखादा मखोई कंडीशन की इकोनॉमिक की कंडीशन इन्फ्लुएंस तौरे सोशल की स्टेटस इकोनॉमिक इन्फ्लुएंस अनी से पुलगा पॉलिटिक्स इन्फ्लुएंस लाई अनी अहुम से इन्फ्लुएंस तौनरगा इंटरेक्ट तौनरगा अखोई सोसाइटी से ग्रोथ होइबा प्रोग्रेस होरगदबनी अदुना यमतांगदा हाइजबदी सोशल इविल सिंगदी तबना हाइजरके अखोई हुजिक साधन लेरिबसी साइसो अगी ममांगदा ओजासना हाइबिरमे ड्रग्स की मतंगसनिको ड्रग्स से नान तारीख 5 दा लुपा करोड़ 3 की ड्रग्स कसाते की फागी इंडिया 2024 दा 25,000 crores की ड्रग्स फाये मशी ड्रग्स से असम दा नियरली 700 crores की ड्रग्स फाकी कसादा चौराकपा 2024 दा 200 crores की ड्रग्स फाकी मिजोरम दना ममांग चाहिदा 900 crores की ड्रग्स फाकी असिगी ड्रग्स से लंबी दा फाबनी फादब मैम लेरम जाय मैम चखिब जाय खरा अमदी फाहौदबा चाहूबले चाबसिंगी मनुंगसिदा अखोई अगांसिंग यामना जावरे मी लिखरबा ngsaina हाइजेदो पॉपुलेशन लिखरबा असिगी मनुंगदा अखोई अगांसिना ड्रग्स आर पाइबसी अखोई खुनाइसी मुटखिबगी अचौबा किनिंगा रबा केनो मने थमजै तांगा गमने थमजै मतंगसिदा नहारोन सिंगना हौजिक ड्रग्स साइसिस नहारोन गतनी अहनना ड्रग्स साले तम हाइनिंगी नहासे कना नोयना नहा हाइबसी अखोई नेशनल यूथ पॉलिसी मतुंगनदी नहासी चैत्रा 5 देना कुमापल भी मनुंग दलेबा अदुगा केरोगी इवन मतुंगनदी नहासी चैत्रा 5 देना कुनमरी मंग दलेबा अदुगा खरमना हाइना हाइसी लाइक तम लोरेगा थबो फंगद्रिबो नहाने लाइक तम लोरेगा थबो फंगद्रिबो नहाने खरमना हाइना हाइसी अखोई चही निफु बोदा नहादा चले अदु ड्रग स्टार्ट विसी नहानो ओइगदोबने नहाना एम चगले मागे चही मतांगदा असि एज लेवल से एज ग्रुप से ड्रग साइड अदुदि नहारोंदा अखोई ड्रग साब थिंगनबगी खोंजंगसी ममांगेदसु लेदबनते निसाबन ड्रग मेरा पाइप कन तौरबी तौगुसुम चनरैब खोंजंगसिदि अखोई निसाबन ड्रग तो ऑर्गेनाइजेशन थिंगलागसु खरा हेन मपांग कनबा अखोई ऑर्गेनाइजेशन ड्रग तारी मतंगसिदनि YMCA की मागे रोल जामना चावना लेसी ड्रग्स एंटी ड्रग्स नत्रगा ड्रग्स थिंगबा नत्रगा चाबा अंगांग सिंगु फारगा अखोइना वारपिबा चादरम रिहैबिलिटेशन तोहनबिबा नत्रगा मखोइ वाचुम लंबिदा लमजिंग बायबसी समाजसिदा लेरिबा ऑर्गेनाइजेशन अमा ओइना नत्रगा नहारुन सिंगी थौदांग अमा ओइना मसि लहनिंगे ड्रग्स चाबा इमुंग अमदा लेरिबा अंगांग सिना अखोइदा अंगांग से ओदान साइबिरमी अंगांग अमा नत्रगा अनि अदि हेन अंगांग से अखोइगी पोंगनद्रा हाइतारे चंबलोंदा लेरिबा अंगांग अनि दुगिदा अमना ड्रग्स चागरगा अमखक लेहौरिबा नत्रगा अमदा पोपदा ड्रग्स चाबा मिसि काम ले अंगांग द पो ड्रग्स चाले किदब मैम जावरे तब मुसलमान साइगी लमदि अखोइगी जामना लेजेको अखोइगी लेबा लमया मसि अंगांग अमदना मागे अनिदना मागे ओइगदब लमदो माना ड्रग्स लाना सिखरा मतुंगदा मागे लमदो कनाना ओइथिनि हाइबा क्वेश्चन लै मसि साइगी लम लिखना लेजबा मिसिंग जामबा कम्युनिटीना अखोइगी लम जामबा मि लिखबा कम्युनिटी मिंग तारेबा अखोई लमसे लोरकपदा मोइदसु धोखिबा अतोमी लौखिबगी जामना किनिंगाइ ले अखोइगी लम लेरक्ता बाइबसी आई आइडेंटिटी आई इंडिजिनस ने हाइजरबा क्लेम तोरबसे मसिदा जामना सोइबा लागने लोसे मरम मसिना समाजदा लेबा ख्वाइदगी किनिंगा वरिबा अखोइगी इविल्स अमगे मनुंदा ड्रग योनबा चाबा असि जामना किनिंगा वरिबा लोजे अनि सुबदा अखोइगी सि जामना कम्युनिटी लोइबा होंदि नचदे अदुगा अखोइगी नुपी चनुरा सिंह अतुपा लोन मानदबा नत्रगा करोमदा चखिबा युम पानबसे यामना किनिंगाइ ओइले किनिंगाइ ओइले हादि नुपी मचा अमदा नुपाना सु तौम थोकते अदु नुपी मचाना यामना हेना तौरी अतुपा जातिदा मयुम पानकिबसे मसिगी खुलोंसाव लोजरगा अमता एड्रेस तौनिंगी मरमदि नुपी अमचा अमदा मागे पेरेंट्स ना इन्वेस्ट तौबदा क्लास 1 दगिना 12 नत्रगा मेडिकल की प्रोफेशन नत्रगा माने सा प्रोफेशनल सेक्टर इन्वेस्ट तौबदा नियरली 5 to 10 lakhs, 20-30 lakhs investor. Mangang duga mama pana being the asatan leramni, samasigi imun the family dugi. Ado mana masagi dependent, self-dependent or ning tamo konukum matamda, a quick community bu, but it chadi, a mutamatic savan palaram, dre, high kalaga, atobuya in the soki. Mana Sabazia port and Nikaputi,
ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯖꯤꯟꯁ ꯄꯨꯈꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯥꯒꯤ ꯏꯗ ꯄꯨꯅ ꯆꯠꯈꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯑꯣꯏꯒꯗꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯃꯥꯒꯤ ꯁꯦꯜ ꯊꯨꯝꯗꯒꯤ ꯆꯪꯒꯗꯕ ꯄꯩꯁꯥꯗꯣ ꯑꯗꯨꯁꯨ ꯄꯨꯅ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯃꯥꯡꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯦ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯇꯥꯈ꯭ꯔꯦ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯇꯥꯕꯗ ꯌꯥꯝꯅ ꯀꯜꯆꯔ ꯂꯩꯕ ꯌꯥꯝꯅ ꯃꯁꯥꯒꯤ ꯏꯊꯤꯛꯁ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯄ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯟ ꯏꯆꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯐ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯐꯠꯇꯕ ꯕꯦꯛ ꯏꯃꯦꯖ ꯑꯃ ꯑꯣꯏꯔꯛꯏ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯣ ꯊꯨꯒꯥꯏꯔꯛꯄꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯣꯟꯊꯣꯛꯄꯤꯕꯅꯤ ꯃꯁꯤ ꯑꯃꯁꯨ ꯆꯦꯛꯁꯤꯟꯕꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯅꯍꯥꯔꯣꯜ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯍꯥꯔꯣꯜꯁꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯐꯩ ꯈꯪꯉꯤ ꯑꯩꯅ ꯃꯁꯤꯗ ꯄꯟꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯄꯣꯛꯂꯛꯑꯦ ꯑꯩꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯀꯗꯕꯅꯤ ꯃꯅꯤꯄꯨꯔꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯈꯪꯂ ꯃꯇꯨꯡꯗꯁꯨ ꯑꯩꯁꯦ ꯑꯩ ꯀꯝꯃꯨꯅꯤꯇꯤꯁꯦ ꯌꯥꯝ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯅ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯦ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛ ꯀꯔꯤ ꯈꯪꯉꯨꯗꯣꯏꯅꯣ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯦ ꯈꯪꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯀꯜꯆꯔ ꯑꯩꯒꯤ ꯐꯨꯗ ꯍꯦꯕꯤꯠ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯩꯒꯤ ꯂꯩꯔꯤꯕ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯩ ꯄꯨꯝꯅꯃꯛꯁꯤ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯁꯤ ꯈꯪꯉ ꯃꯇꯨꯡꯗ ꯑꯩꯅ ꯑꯇꯣꯞꯄ ꯊꯤꯔꯛꯇꯣꯏꯕꯅꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯂꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯦꯃꯤꯂꯤ ꯄꯦꯔꯦꯟꯁꯤꯡꯅ ꯂꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯂꯧꯏ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯔꯝ ꯈꯔꯗꯒꯤ ꯃꯥꯅ ꯄꯥꯝꯃꯝꯗꯕ ꯌꯥꯏꯑꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯅ ꯑꯗꯨꯅ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏꯑꯕ ꯑꯁ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯣꯏꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯑꯣꯏꯗꯕꯅꯦ ꯈꯜꯂꯛꯄ ꯃꯁꯤꯁꯦ ꯐꯦꯃꯤꯂꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯄꯨꯜꯂ ꯑꯦꯁ ꯑꯦ ꯍꯣꯜ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅꯤ ꯑꯆꯧꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯁꯤꯡ ꯄꯤꯛꯆꯔꯒꯁꯨ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠ ꯑꯃ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯩ ꯂꯧꯖꯩ ꯑꯗꯨꯒ ꯑꯩꯅ ꯁꯃꯥꯖꯇ ꯂꯩꯔꯤꯕ ꯑꯁꯣꯏꯕꯁꯤꯡꯗꯨ ꯌꯥꯝꯅ ꯍꯥꯏꯔꯒꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯈꯨꯡꯒꯪꯗ ꯆꯠꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯁꯤꯒꯤ ꯃꯆꯥꯁꯦ ꯐꯪꯉꯤ ꯃꯁꯤꯅ ꯌꯥꯝꯅ ꯗꯤꯁꯑꯄꯣꯏꯟꯠ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯅꯤꯡꯕ ꯀꯥꯏꯕꯁꯨ ꯃꯌꯥꯝ ꯑꯣꯏ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯪꯈ꯭ꯔꯒ ꯑꯃꯒ ꯌꯥꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯑꯩꯅꯁꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯃꯣꯏ ꯁꯃꯥꯖꯁꯤꯅꯁꯨ ꯌꯥꯝ ꯋꯥꯅ ꯈꯜꯂꯤ ꯕꯠ ꯕ꯭ꯔꯣꯗꯂꯤ ꯑꯩꯅ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯜꯆꯔꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯆꯠꯂꯒ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯃꯄꯥꯟꯗ ꯑꯇꯣꯞꯄ ꯃꯤꯒ ꯑꯇꯣꯞꯄ ꯁꯃꯥꯖꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯗ ꯀꯩꯗꯧꯅꯤ ꯍꯥꯏꯕꯁꯦ ꯈꯨꯡꯒꯪꯒꯤ ꯂꯦꯚꯦꯜꯗ ꯅꯍꯥꯔꯣꯟꯁꯤꯡꯅ ꯆꯠꯂꯒ ꯇꯥꯛꯄꯤꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯈꯜꯂꯤ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯣꯏꯅꯅ ꯍꯨ ꯑꯥꯔ ꯋꯤ ꯍꯥꯏꯕꯒꯤ ꯑꯃꯗꯨ ꯇꯥꯛꯄꯤꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁ ꯄꯨꯊꯣꯛꯑꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯜꯆꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯂꯝꯗꯝ ꯕꯔꯥꯛ ꯚꯦꯂꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯏꯔꯝꯃꯤ ꯑꯣꯏꯔꯤ ꯍꯧꯖꯤꯛꯁꯨ ꯁꯔꯇꯦꯟ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯄꯣꯖꯤꯁꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯅ ꯃꯁꯤꯅ ꯁꯥꯈꯤꯅꯤ ꯑꯁꯤꯒꯨꯝꯕ ꯆꯥꯎꯊꯣꯛꯆꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯁꯨ ꯄꯤꯕ ꯇꯥꯏ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗ ꯑꯁꯥꯝꯒꯤ ꯁꯦꯀꯦꯟ ꯀ꯭ꯂꯥꯁ ꯁꯤꯇꯤꯖꯦꯟ ꯅꯠꯆꯗꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯈꯜꯂꯤ ꯃꯅꯤꯄꯨꯔꯁꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯩ ꯑꯁꯥꯝꯒꯤꯅꯤ ꯐꯥꯔꯁט ꯑꯩ ꯑꯁꯥꯝꯅꯤ ꯁꯦꯀꯦꯟ ꯑꯩ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯈꯜꯂꯤ ꯀꯩꯅꯣ ꯑꯁꯥꯝꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯁꯥꯝꯒꯤ ꯄꯨꯝꯅꯃꯛ ꯑꯩ ꯏꯗ ꯆꯪꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯁꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯃꯤꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯟ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯄꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯋꯥꯈꯜꯁꯦ ꯑꯉꯥꯡꯁꯤꯡꯗ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯎꯔꯤꯕ ꯁ꯭ꯀꯨꯜ ꯃꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯂꯦꯛꯁꯜꯂꯛꯄꯗꯒꯤ ꯃꯥꯅ ꯈꯜꯂꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯁꯦꯟꯁ ꯑꯣꯐ ꯕꯤꯂꯣꯡꯒꯤꯡꯅꯦꯁꯇ ꯃꯣꯏ ꯂꯩꯔꯛꯇꯦꯕ ꯑꯁꯤꯒꯤꯁꯦ ꯈꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯈꯟꯖꯩ ꯍꯧꯖꯤꯛ ꯏꯀꯅꯣꯃꯤꯛꯁꯇ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯏꯀꯅꯣꯃꯤꯛꯀꯤ ꯃꯇꯥꯡꯁꯤꯗ ꯏꯀꯅꯣꯃꯤꯛꯁꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯣꯏꯅ ꯍꯥꯏꯖꯕꯗ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯣꯏꯃꯦꯟꯁꯤꯅꯤꯀꯣ ꯁꯦꯜ ꯊꯣꯛꯄꯁꯤꯅꯦꯕ ꯑꯗꯣ ꯁꯦꯜꯁꯤ ꯀꯃꯥꯏꯅ ꯊꯣꯛꯀꯗꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯦꯜ ꯊꯣꯛꯄꯒꯤ ꯃꯔꯝ ꯌꯥꯝ ꯂꯩ ꯃꯔꯝ ꯌꯥꯝꯕꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯇꯝꯅꯔꯤꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯄꯤꯛꯑꯁꯨ ꯆꯥꯎꯔꯁꯨ ꯑꯍꯜ ꯂꯃꯟ ꯌꯥꯝ ꯍꯥꯏꯅꯩ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯔꯗꯤ ꯌꯥꯔꯦꯗꯅ ꯍꯥꯏꯅ ꯗꯦꯠ ꯃꯤꯟꯁ ꯃꯉꯣꯟꯗ ꯔꯤꯒꯨꯂꯔ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯐꯣꯔ ꯑꯦ ꯂꯤꯃꯤꯇꯦഡ് ꯄꯤꯔꯤꯌꯗ ꯃꯉꯣꯟꯗ ꯒꯥꯔꯟꯇꯤ ꯂꯩꯔꯕ ꯃꯗꯨꯅ ꯃꯥꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯦ ꯄꯥꯝꯕꯅꯦꯅ ꯈꯟꯖꯩ ꯑꯩꯁꯨ ꯈꯜꯂꯝꯃꯤ ꯃꯤ ꯃꯌꯥꯝ ꯈꯜꯂꯝꯃꯤ ꯕꯠ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯨꯔꯒꯗꯤ ꯁꯦꯜ ꯊꯣꯛꯄꯁꯤ ꯗꯔꯀꯥꯔ ꯇꯥꯏ ꯄꯨꯟꯁꯤꯗ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯗ ꯚꯦꯔꯥꯏꯇꯤꯁ ꯃꯑꯣꯡꯗꯒꯤ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯐꯪꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯟꯏꯝꯄ꯭ꯂꯣꯏꯗ ꯀꯧꯏ ꯑꯟꯏꯝꯄ꯭ꯂꯣꯏꯗꯁꯦ ꯃꯈꯜ 7 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯏꯀꯅꯣꯃꯤꯛꯁ ꯑꯃꯅ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯃꯥꯅ ꯗꯤꯁꯒꯥꯏꯁ ꯍꯥꯏ ꯗꯤꯁꯒꯥꯏꯁ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯆꯪꯉꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯁꯨꯖꯕ ꯁꯨꯕꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯦꯟꯖꯟꯅ ꯁꯨꯔꯒ ꯃꯥꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯛꯇꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯕ ꯍꯦꯟꯖꯟꯅ ꯁꯨꯕꯁꯦ ꯃꯥꯅ ꯑꯣꯏꯖꯗꯕ ꯏꯟꯀꯝꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯂꯦꯚꯦꯜꯗ ꯂꯩꯇꯕ ꯊꯕꯛꯇꯤ ꯐꯪꯕ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯧ ꯁꯨꯕꯗ ꯍꯥꯏꯔꯁꯤ ꯌꯨꯝꯗ ꯂꯧ ꯁꯨꯔꯤꯁꯤꯗ ꯂꯧ ꯕꯤঘꯥ 1-2ꯈꯛ ꯁꯨꯕꯁꯦ ꯑꯩ ꯌꯨꯝꯒꯤ ꯃꯤ 10, 11, 10 ꯆꯪꯅ ꯁꯨꯖꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯎꯔꯒꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯊꯤꯗꯣꯛꯑꯒꯗꯤ ꯃꯥꯒꯤ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ ꯏꯟꯀꯝꯁꯤ ꯌꯥꯝ ꯂꯤꯛꯅ ꯑꯣꯏꯌꯦꯕ ꯃꯁꯤ ꯗꯤꯁꯒꯥꯏꯁ ꯑꯟꯏꯝꯄ꯭ꯂꯣꯏꯗꯅꯤ ꯑꯅꯤꯁꯨꯕꯗ ꯁ꯭ꯇ꯭ꯔꯛꯆꯔꯦꯜ ꯍꯥꯏ
structural license ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯖꯣꯕꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯣ ꯑꯩꯗꯤ ꯂꯩꯖꯗꯕ ꯑꯗꯨꯃꯛꯇ ꯑꯩꯒ ꯖꯣꯕꯀꯤ ꯃꯔꯛꯇ ꯌꯥꯝꯅ ꯒꯦꯞ ꯑꯃ ꯂꯩꯌꯦꯕ ꯃꯁꯤꯅ ꯑꯩꯈꯣꯏꯅ structural ꯀꯧꯏ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯐꯪꯗꯕ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ seasonalize seasonalize ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯉꯤꯗꯨꯅꯤ ꯊꯥ ꯇꯔꯨꯛ ꯂꯧ ꯁꯨꯕ ꯊꯥ ꯇꯔꯨꯛꯈꯛ ꯂꯧ ꯉꯥꯏꯅ ꯂꯩꯕꯀꯣ ꯃꯁꯤꯒ ꯆꯍꯤ ꯑꯃꯗ ꯊꯥ ꯇꯔꯨꯛꯀꯗꯤ ꯑꯩꯈꯣꯏ unemployed ꯑꯣꯏꯌꯦꯕ ꯃꯔꯤꯁꯨꯕꯗ vulnerable ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩ ꯊꯕꯛ ꯆꯪꯉꯒ ꯊꯕꯛꯁꯦ ꯌꯥꯝꯅ secure ꯑꯣꯏꯗꯕ ꯀꯟꯇ꯭ꯔꯦꯛ ꯂꯩꯇꯕ ꯑꯩꯁꯦ ꯀꯔꯤ ꯅꯨꯃꯤꯠ ꯃꯄꯨꯅ ꯍꯌꯦꯡ ꯇꯣꯛꯑꯗꯤ ꯇꯣꯛꯄ ꯌꯥꯕ ꯊꯕꯛꯁꯦ ꯃꯁꯤꯁꯨ ꯊꯕꯛ ꯂꯩꯔꯒꯁꯨ unemployed ꯀ ꯃꯥꯟꯅꯅ ꯂꯩ ꯃꯉꯥꯁꯨꯕꯗ technological unemployed ꯍꯧꯖꯤꯛ ꯍꯣꯡꯂꯛꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯅ ꯀꯔꯤ ꯄꯨꯔꯛꯏ ꯍꯥꯏꯕꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯍꯥꯟꯅꯒꯤ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯦ ꯉꯁꯤ ꯇꯝꯃꯤꯁꯦ ꯍꯌꯦꯡ ꯀꯥꯟꯅꯗꯣꯔꯤꯕ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦ ꯃꯁꯤ ꯇꯧꯔꯛꯄꯗ ꯑꯩꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯦꯗꯚꯥꯟꯁꯃꯦꯟ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯑꯥꯎꯠꯗꯦꯇꯦꯗ ꯑꯣꯏꯔꯛꯇꯅ ꯑꯩ ꯊꯕꯛ ꯇꯠꯈꯤꯕ ꯌꯥꯏꯑꯕ ꯑꯗꯒꯤ ꯑꯃꯅ voluntary unemployed ꯍꯥꯏ ꯑꯩꯅ ꯊꯕꯛꯁꯦ ꯑꯃꯗꯒꯤ ꯑꯃꯗ ꯍꯣꯡꯕ ꯃꯇꯝꯗ ꯈꯔꯗꯤ ꯁꯦꯜ ꯊꯣꯛꯇꯅ ꯂꯩꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯔꯣꯏꯕꯗ cyclical ꯀꯧꯏ cyclicalꯁꯤꯅ ꯀꯔꯤ ꯍꯥꯏꯕꯗ recessionꯒꯨꯝꯕ ꯂꯥꯛꯄ ꯕꯤꯖꯤꯅꯦꯁꯇ ꯁꯛꯁꯦꯁ ꯑꯣꯏꯔꯛꯇꯕꯗꯒꯤ ꯃꯥꯅ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯒ ꯊꯕꯛ ꯁꯨꯔꯨꯕ ꯃꯤꯁꯤꯡꯗꯣ ꯇꯞꯅ ꯊꯥꯗꯣꯔꯛꯄ ꯂꯤꯛꯍꯜꯂꯛꯄꯅꯦꯀꯣ ꯗꯥꯎꯟ ꯁꯥꯏꯖ ꯇꯧꯔꯛꯄ ꯑꯁꯤꯕꯨ ꯀꯧꯏ ꯑꯁꯤ ꯇꯔꯦꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕꯅꯦꯅ ꯂꯧꯖꯩ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ whimsical ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯒꯗꯤ ꯑꯩ ꯊꯕꯛꯁꯦ ꯀꯩ ꯅꯨꯃꯤꯠ ꯇꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯂꯩꯖꯗꯦꯕ ꯁꯤꯀ꯭ꯌꯣꯔ ꯂꯩꯇꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦꯀꯣ ꯕꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯃ ꯂꯩ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯇꯧꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯕꯤꯕ